ꯃꯌꯥꯝꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯗꯦꯜꯂꯤ ꯆꯠꯂꯤꯉꯩꯗ ꯅꯝꯃꯛꯄ ꯚꯤꯗꯤꯑꯣꯅꯦ ꯑꯥꯏ ꯃꯥꯔꯀꯦꯠꯇꯒꯤ ꯐ꯭ꯔꯦꯁ ꯃꯦꯀꯔꯦꯜ ꯂꯩꯔꯨꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯥꯏ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯃꯉꯣꯟꯗ ꯐꯪꯗꯕ ꯂꯩꯇ꯭ꯔꯦꯀꯣ ꯐ꯭ꯔꯦꯁ ꯁꯤ ꯐꯨꯗ ꯑꯗꯩꯗꯤ ꯐ꯭ꯔꯦꯁ ꯚꯦꯖꯤꯇꯦꯕꯜꯁ ꯑꯗꯩꯗꯤ ꯐ꯭ꯔꯦꯁ ꯐ꯭ꯔꯨꯠꯁ ꯂꯣꯏ ꯐꯪꯉꯦ ꯑꯩꯈꯣꯏ ꯅꯠꯁꯇꯒꯤ ꯀꯔꯤꯗꯒꯤ ꯁꯞ ꯐꯪꯉꯦ ꯑꯗꯣ ꯃꯁꯤꯗꯒꯤ ꯖꯤꯔꯥ ꯑꯗꯩ ꯃꯤꯊꯤ ꯃꯔꯨ ꯃꯔꯥꯡ ꯑꯗꯩ ꯅꯠꯁ ꯈꯔ ꯆꯥꯅꯕ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯏꯆꯦ ꯏꯕꯥꯅꯤ ꯑꯃꯨꯛ ꯃꯁꯔꯨꯝ ꯂꯩꯔꯨꯈꯤꯅꯤ ꯃꯁꯔꯨꯝꯒꯤ ꯗꯨꯀꯥꯟꯗꯒꯤ ꯃꯁꯔꯨꯝ ꯄꯦꯀꯦꯠ 3 ꯂꯩꯔꯛꯀꯗꯣꯏꯅꯦ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯩꯅꯦ ꯑꯩꯈꯣꯏꯅ ꯃꯁꯔꯨꯝ ꯂꯩꯔꯛꯑꯒ ꯅꯍꯥꯟ ꯀꯥꯡꯉꯧ ꯉꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯗꯣ ꯃꯥꯒꯤ ꯇꯦꯂꯧ ꯃꯅꯥꯁꯨ ꯃꯄꯨꯟ 2 ꯂꯩꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯥꯡꯁꯣꯏ ꯆꯥꯕꯗ ꯊꯥꯛꯅꯕꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯣꯜꯂꯦ ꯀꯣꯂꯝꯅꯤ ꯃꯥꯟꯕꯁꯨ ꯌꯣꯜꯂꯦ ꯀꯩꯅꯣ ꯁꯤꯒꯤ ꯄꯔꯄꯜꯒꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯆꯥꯗꯕ ꯍꯤꯟꯖꯥꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯤꯟꯖꯥꯡ ꯌꯥꯝ ꯌꯣꯜꯂꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯍꯩ ꯔꯥ ꯌꯣꯟꯗꯕ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯃꯦꯒꯅꯦꯠ ꯖꯦꯛ ꯐ꯭ꯔꯨꯠ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠ ꯂꯣꯏꯅ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯃꯊꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯟ ꯅꯨꯗꯜꯁꯁꯨ ꯌꯥꯝ ꯌꯣꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯃꯁꯔꯨꯝꯁꯦ ꯃꯈꯜ 2-3ꯕꯨ ꯌꯣꯟ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯁꯔꯨꯝꯗꯨꯅ ꯃꯁꯔꯨꯝ ꯃꯆꯥ ꯃꯆꯥ ꯀꯥꯡꯉꯧ ꯆꯥꯅꯕꯅꯦꯅ ꯃꯁꯔꯨꯝ ꯃꯆꯥ ꯃꯆꯥꯁꯦ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥ ꯌꯣꯟꯐꯝꯗ ꯌꯧꯔꯦ ꯉꯥꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯃꯦꯀꯔꯦꯜꯗꯣ ꯀꯦꯖꯤ 1.5 ꯂꯩꯔꯛꯑꯦ ꯀꯦꯖꯤ 1.5ꯁꯦ ꯈꯔ ꯑꯃ ꯇꯥꯎꯊꯣꯛꯑꯒ ꯊꯝꯃꯦ ꯈꯔ ꯑꯃꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤ ꯋꯥꯏꯈꯨꯁꯦ ꯋꯥꯏꯈꯨꯁꯦ ꯎꯔꯒ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯕꯣꯛꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒ ꯑꯩꯈꯣꯏꯅꯒ ꯂꯧꯔꯒ ꯆꯥꯕꯗ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤ ꯍꯧꯖꯤꯛ ꯆꯥꯎꯒ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯆꯥꯅꯤꯡꯉꯔꯣꯏꯕꯨ ꯍꯪꯒꯣꯏꯔꯅꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯄꯪꯆꯥꯗ ꯆꯥꯏ ꯋꯥꯏꯈꯨꯁꯤ ꯃꯩꯗ ꯂꯧꯗꯅ ꯃꯈꯣꯡꯒꯥꯁꯤꯅ ꯄꯦꯗꯦꯛ ꯄꯦꯗꯦꯛ ꯁꯥꯏꯔꯤꯕ ꯁꯤꯒꯤ ꯉꯥ ꯑꯆꯧꯕꯁꯤꯁꯨ ꯃꯊꯪ ꯆꯠꯄꯗ ꯂꯩꯔꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯁꯝꯖꯤꯟꯖꯕꯅꯤꯀꯣ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯦ ꯐ꯭ꯔꯦꯁ ꯃꯦꯀꯔꯦꯜꯁꯦ ꯏꯆꯦꯅ ꯊꯣꯡꯉꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯕ ꯍꯧꯔꯝꯃꯦ ꯑꯗꯨꯒ ꯇꯨꯝꯅꯤꯡꯃꯟꯗꯅ ꯇꯨꯝꯊꯣꯛꯈꯤꯗꯅ ꯂꯣꯏ ꯂꯩꯔꯝꯃꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯜꯂꯦ